Miteng tabiriba pumna mapu khurumjari. Isa khetri mayumna taramna okjari. Sandokjariba thoram asi Impact TV gi entertainment news kaya gi paudam pujarikliba Mami Mapao gi thoramni. Ngasi Mami Mapao gi chamaga humpuhumdarak suba episode asida kari karamba mapao sing pujarikliba gi habadu miyamda thamjage. Manipuri feature film Bong BAFTA Award 2026 ki Best Children's and Family Film category da nomination fanglakpagi mapao. Ibutaw Marzing Performing Arts Center Impact na kunmay raksuba Rupmahal Artist Memorial Drama Festival gi manakaya lorakpagi mapao. Mami Artist Association gi Drivers Day haina mingthon ba sumang kumhay gi effort thawni thoram pangthokkibagi mapao. Aroy bada lamlan bira nushibira haina mingthon ba Manipuri feature film gi effort thawni thoram pangthokkibagi mapao. So guys, ngasi gi ahanba mapauda pujarikliba asi Lakshmi Priya Devi na ahan boy na direction pibaga loina na masamang na ijaba Manipuri feature film Bong British Academy of Film and Television Arts Award 2026 ki Best Children's and Family Film category da nominate tarokhibagi mapao asi miyam punna miteng taminasi. Manipuri feature film Boom British Academy of Film and Television Arts Award 2026 ki damak nomination fanglakle. Lakshmi Priya Devi na ahanba oina direction pibaga loina na masamang na ijava film asi BAFTA Awards 2026 ki Best Children's and Family Film category da nominate tawrakhibani. Sahi asi gi oina festival asi the Indian film oina recognize tawbasu Boom na oiri. Film asi Farhan Akhtar gi Excel Entertainment, Vikesh Bhutani, Alan McAlex, Ritesh Sidwani amasung Suzat Saudagar na producer oiduna puthokpani. Film asida Bala Hijam, Gugun Kipgan amadi Bikram Kochar na saktam langli. Ngaurabra nangbo luhongbagi di chap charabane se sendong mayam phangdongdu aduna ine sakhi mingonda yonthogadau pamure aigi oine hengoi thoga loire mathang sabada set kaige Now the man among the Juliana, I like to come my hand. Now you can't get some of the I on the head of the back. Now Juliana, she I get. Shut up, you shut up, shut up. Imada surprise to get obane. Yamna nung siba gift amam piraga. As I do glad to Miss Lata only singra. Farhan Akhtar gi Excel Entertainment, Bikesh Bhutani, Alan McAlex, Ritesh Sidwani, amasung Suzat Saudagar na producer oiduna puthokliba Manipuri feature film Bong na award asi mai pakto na Manipur gaming chat soidana purakpo oibiu haiba wafam Mami Mapao gi maikaidagi thamjari. Kunmai raksuba Rupmahal Artist Memorial Drama Festival da Ibadaw Marzing Performing Arts Center Impact tangkham maning laikai gi numituna haina mingthon ba play na second best discipline manayaw na Best Actor, Best Actress, Best Comedian, amadi Best Child Artist ki manakaya fanglakibagi mapao simu miyam punna miteng taminasi. Kungamari Raksuba Rupmahal Artist Memorial Drama Festival da Ibudao Marjing Performing Arts Center Impact tangkham maning laikai na tongan ba manakaya fanglakle. Kungamari Raksuba Rupmahal Artist Memorial Drama Festival punna theater group taraga mapan saruk yaduna December kungamari dagi January taraga humdoi faufa chathakibani. Festival asida Ibudao Marjing Performing Arts Center Impact ki numituna haiba play asigi ningthem gi saktam langkiba Hemchan Ningthozana Best Actor, Khabagi saktam langkiba Monica Ushamna Best Actress, Nodia Chan gi saktam langkiba Chingakham Jinitna Best Comedian, Machathoi gi saktam langkibi Baby Laurembam Lingzel na Best Style gi mana fanglakkibaga loinana play asina second best discipline gi mana fanglakibani. Theater group taramapan na saruk yaduna pangthokhiba kunmai raksuba Rupmahal Artist Memorial Drama Festival da Ibudao Marzing Performing Arts Center Impact ki numituna hariba play asina second best discipline yauna manakaya fanglakpada Mami Mapao gi maikaidagisu nungaiba amadi apenba phongdokchari. Matang swaida yamna tenba break amtang lawjage khonglayang na hanjarke Impact TV bu miteng taduna leibiu. Mapapi!
Ya, mi masak kangdam saradana. Noi ponmak ising manung sida pulap namjilura. Ha? Pulap namjiluro. Ibu yai mani da sidia. Mahabharat ki wari paringdagi miyamna audio cassette oina thoina hena tana khraba Impact Entertainment Channel na puduna lakchari Zagat asina kunti gi matik magun khangna naba thawoina sinba oiba tai Areba pot hapko aiba yumugi bai kadu tajarabani imung duna leiramba pot chai makai loina lobudi yarabani adumaku madusu nasana tawjaramde palibango Himna kanana sariba kuntina kanana sariba Arjun sariba sina kanaba oirigaba pumnamak mitmang da thamduna anoba mahawa makudol tamjagadabani na pai jerba jeng kuba mase prithi matai mai be magi thakta sai thok jage Yengo nangi namang da bhagavan putigom pambi gi masakoi na leplare namit pangkog lo kunti yengo kunti Soidanamak miyang tabiyo Impact Entertainment Channel da Mahabharat ki wari paring Adom na miteng tabiriba asi Impact TV da sandokchariba Mami Mapao gi chamaga humpu humdoyak suba episode ni. Break ki matungda puzarliba Mapao asina Mami Artist Association gi anoba production oina puthokadariba Drivers Day haina mingthonba sumang kumhai gi yafa thauni thoram January gi tarik kulhumdoida Yang thang dakhelambam konjing da leiba sangai kaithel debala multi-purpose auditorium da pangthokhibagi Mapao semu miyam punna miteng taminasi Mami Artist Association ki ani shuba production oigadoriba Drivers Day haina mingthonba sumang kumhai gi yaifa thauni thoram pangthokre yaifa thauni thoram adu January 23 da hyang thang takhelambam konjinda leiba sangai kaithel devla multipurpose auditorium da pangthokhibani thoram adu da thoithoi adventure park ki MD khadabam inawba maitei Mami Artist Association ki director artist sing yauna mioi kayana saru yaki thoithoi adventure park na puthokpa Mami Artist Association ki anoba lila asi S mitaina ibani lila asida ibo chauba wangoi nupi sabi arki sanaton naresh sharma yauna masak nairaba artist kayana saktam langli Drivers Day hairiba sumang kumhai asi Manipur State Kala Academy ne sponsor tongtuna Manipur State Sumang Lila Council na pangthokadoriba Sumang Lila competition da saruk yanabagi pandam da puthokadabani haina association asigi senior artist Khumbong Mayum Georgit na thamlakli Drivers Day si tasing mamaki di Manipur ki di lifeline uriba si drivers singsina su asoba mating am uriba ni koi gise koi lamdam sida man wana asum digi pochai pusil laktana lairaba matung lamdam sida amuk law and order singsina masida da makoi butati tawina tawiba pot pusil pak natana drivers singsina lawri mioi bigi punchi su kalli haba adugumba thim amakati chacha bani mayam nati drivers se pot puba bus thoba man puba adu khak ubiba drivers singsina lawri ba thodang si mioi bigi mamal yamna punchi bu su kanna bohona bada so ba thodang lawri haba adugumba thim du da chacha lilan lila si lagli sumang lila festival haitare competition sidai koina plan tawjiba play ni lila si nungai gedra hinai adum asa thamjai youtuber nawba maisu koigi sirak sida yaubire loinana kara innovative oiba inaw khara masu adum yaujai Drivers Day hariba sumang kumhai asi Manipur State Kala Academy na sponsor tawduna Manipur State Sumang Lila Council na sinduna pangthokadoriba Sumang Lila competition da soidana mai pakpo ibiu haina Mami Mapao gi maikaidagi wish tawjari Aroibada puzarliba Mapao asina RK Nalini production gi makhada Rajan Laisang Themna direction piga doriba Lamlan Bira Nushibira haina mingthonba Manipuri feature film gi Laifa Thauni Thoram Changangai Awang Lekaida pangthokhibagi Mapao asemu miyam punna miteng taminasi RK Nalini na puthokadaba amadi Rajan Laisang Themna direction pigadoriba Lamlan Bira Nungsibira haina mingthonba Manipuri feature film gi yaifa thauni thoram pangthokre changangai awang lekai da pangthokhiba yaifa thauni thoram aduda thanga gi social activist Haisnam Rushal RK Fortune Developers Private Limited ki managing director RK Rameshwar Film Forum Manipur gi chairman KS Kulishore yauna labdam asigi masak nairaba artist kayana sarukyaki conflict matam asida producer ama oina RK Nalini na hotnariba asi thagatningai ni haina thoram aduda sarukyaki ba Rushal na fongdoki film asi entertainment ama oirabasu film na sagel mingsen ama ko mioiba kayanki society asigi apaphat sing tambi bagi lambi ama oiri haina RK Rameshwar na thamlakli Lamlan Bira Nuksibira hairiba Manipuri feature film asigi story na Divya Lakshmi gini
conflict matamdasu aina tabada artist singi aduki matik yamna khudong jadaba struggle tawba life ma'am amasu ain taje si je kari gino haikanda properly Manipur film industry gi oiba policy plan gumama leitabagi rai base aigi wakhanda damaina khanje Manipur film koigi industry gi oiba policy plan gumama yatragadi akoi artist singje chakhotpasu ngamoi adui mathakta akoigi film gi gai puthoi base tap tapna sum koi marai chatharagadra haibasi maga ai thamjage film mase not only the entertainment is a part of the education society the self train argi mi amaga magan shinaba mari adumba lesson kya tambiba ngamba adumba makhangi sima ais mani film sigi director raje leksam themna Manipuri kunaida afaba education piba ngamba film ama oirasanu lamlan bira nuksibira hariba Manipuri feature film asi athoba matamda mai pakna number lotion biduna miyam da khudol tambangam biu haina mami mapaugi mai kai dagi thamjai. And that's all we have in this episode. Mathang ki episode ta anauba mapau kya ga loina na amulak jage. Until then, keep watching Impact TV, and yes, never forget to subscribe our channel and to leave your suggestions and feedbacks in the comment box. Till then, bye bye.